Ngasigi video simadi North Korea amadi South Korea hariba leibak ani sigi military power comparison gi matangdani. Matam manghandana kanade video lomda mai onsilasi. South Korea gi global military rank asi manga subada lay. Adubu North Korea gi di global military rank asi 36 subada lay. Population lomda yengluragadi South Korea gi di 51.761 million ni. Adum oinamak North Korea gi population nasi 26.204 million ni. GDP haibadi gross domestic product haibani. Masidana South Korea gi di US dollar 1.7 trillion ni. Aduga North Korea gi di US dollar 48.3 billion ni hairi. Aduga GDP per capita dana South Korea gi oina US dollar 33,147 ni. Aduga North Korea gi GDP per capita dana US dollar 800 di hairi. Aduga GDP PPP asi South Korea gi di US dollar 2.9 trillion ni. Aduga North Korea gi na US dollar 100 billion ni hairi. South Korea gi total nuclear weapons asi amata laite haibadi zero ni. Adubu North Korea gi di nifu dagi ni yang kai fawba lay hairi. Deploy nuclear weapons tadi leibak animak amata laite. Aduga strategic nuclear weapons dana South Korea gi amata laite. Amadi North Korea gi di strategic nuclear weapons asi ahum dagi na taret fawba lay. South Korea gi oinadi amata laite. Aduga North Korea gi na tactical nuclear weapons asi nifu dagi na nifu ga nipan fawba lay. Amadi first nuclear test ki oinadi South Korea gi di amata tawkiba laite. North Korea gi na first nuclear test asi 9 October 2006 da tawki. Amadi apunba nuclear test tawkibagi masing asi South Korea gi oinadi test tawkiba laitabanina magi di apunba haibadu laitre. Aduga North Korea gi oinadi apunba nuclear test tawkibagi masing asi taruglak ni hairi. Largest nuclear test asina South Korea gi di amata laitre. Amadi North Korea gi di largest nuclear test tawkibasi 250 kilotons ni hairi. Defense budget lomda mulak South Korea gi defense budget asi US dollar 44.7 billion ni. North Korea gi na defense budget asi US dollar 3.5 billion ni. Apunba military masing asina South Korea gi oinadi 3,820,000 ni lairipsi. North Korea gi oinadi 1,980,000 ni apunba military masing asi. Aduga active military masing asina South Korea gi lakh taruk lay. North Korea gi na 1,320,000 ni active military masing asi. South Korea gi reserve military masing asi dana 3,100,000 ni lairipsi. North Korea gi na 5 lakhs lay reserve military masing asi. Amadi army personnel da South Korea gi 365,000 lay. Aduga North Korea gi na army personnel asi 1,370,000 lay hairi. South Korea gi apunba tank masing asi 2,501 plus lay hairi. Chamaga yakai amasu order tawkhre. North Korea gi na apunba tank masing asi 5,845 sui hairi. Armor vehicle da South Korea gi 66,492 lay. North Korea gi na 24,696 sui hairi. IFV haibadi infantry fighting vehicle haibani. Masidana South Korea gi 536 lay. North Korea gi na IFV asi 222 plus lay. APC haibadi armor personnel carrier haibani. Masidana South Korea gi 3,369 lay. Amadi North Korea gi na APC asi 1,130 plus lay. MRAP haibadi mine resistant ambush protected haibani. Masidana South Korea gi 3,109 lay hairi. North Korea gi di MRAP asi amata laite. Self propelled artillery da South Korea gi 3,189 sui. North Korea gi di self propelled artillery asi 4,500 lay.
Field Artillery da South Korea gi 4,863 lei. North Korea gi di Field Artillery masing asi 4,500 sui. South Korea gi oina di 8,052 ni hairi. North Korea gi na apunba artillery masing asi 9,000 ni hairi. Rocket projector dana South Korea gi chaunga ga marfu mathoi lei. Adubu North Korea nadi yamna heli. Madudi apunba rocket projector asi 2,920 ni leiri basi. Mathang asidi Air Force personnel lomda amuk laklasi. South Korea gi apunba Air Force personnel masing asi 65,000 ni leiri basi. North Korea gi di apunba Air Force personnel masing asi 110,000 lei hairi. Aduga South Korea gi apunba aircraft masing asi 1,576 ni. North Korea gi na apunba aircraft masing asi 951 sui. Combat aircraft da South Korea gi 530 ni. Amadi North Korea gi na 572 combat aircraft lei. Fighter aircraft da South Korea gi 354 lei. North Korea gi di fighter aircraft asi 440 lei. South Korea gi multi-role aircraft asi 350 ni. North Korea gi na multi-role aircraft asi 35 khak lei. Attack aircraft da South Korea gi 98 khaktani lei basi. North Korea gi na attack aircraft da 132 lei hairi. Special mission aircraft da South Korea gi 33 ni lei basi. North Korea gi na special mission aircraft asi amata leite. Amadi trainer aircraft da South Korea gi 288 lei. North Korea gi na trainer aircraft da 173 sui. Tanker aircraft ki oina di Leibak animak chap manare haibadi Leibak animak mari khaktani leiri basi. Bomber aircraft na Leibak animak amata leite. AWACS haibadi Airborne Warning and Control System haibani masdana South Korea gi mari lei. Adubu North Korea gi di AWACS asi amata leite. Electronic Warfare Aircraft na South Korea gi ani lei. North Korea gi di amata leite. Transport aircraft ki oina di South Korea na heli North Korea dagi. South Korea gi na nifuga mathoi amadi North Korea gi na mari khaktani. South Korea gi apunba helicopter masing asi 782 ni. North Korea gi na chaniga mangale apunba helicopter masing asi. Attack helicopter dana South Korea gi taraga mathoi lei. Amadi North Korea gi na attack helicopter masing asi kun khaktani. UAV dana South Korea gi na 80 ni. Amadi North Korea gi na UAV asi 500 plus lei hairi. Aduga apunba South Korea gi airport masing asi 113 ni leiri basi. North Korea gi na apunba airport masing asi 32 khaktani. Mathang asidi Navy personnel lomda amuk laklasi. South Korea gi Navy personnel asi 70,000 ni. North Korea gi na apunba Navy personnel asi 60,000 ni hairi. Naval Fleet Strait da South Korea gi chani amadi North Korea gi chaunga ga manga lei hairi. Aircraft carrier gi oina di Leibak animak amata leite. Helicopter carrier da South Korea gi ani lei. North Korea gi di amata leite. Frigates da South Korea gi taraga taret amadi North Korea gi frigates amakak lei hairi. South Korea gi corvettes manga lei. Amadi North Korea gi di corvettes mari khak lei. Aduga destroyer da di South Korea gi taraga humdoi amadi North Korea gi di destroyer amafau leiti hairi. Submarine da muk laklasi. Submarine asi South Korea gi oina di kungani thoi lei. North Korea gi di submarine asi kuntraga manga sui. Petrol vessel dana South Korea gi kuntraga manga lei. Aduga North Korea gi na petrol vessel asi 134 lei. Merchant marine dana North Korea dagi South Korea na yamna heli masing yamba. Madudi South Korea gi na 2,200 amadi North Korea gi na 2,100 khaktani leiri basi. Apunba merchant marine masing asi. Port amasung terminal da South Korea gi taraga mathoi amadi North Korea gi taret lei. Masigidi matang sida loisilage. Video sibu nungai taragadi like, subscribe, share, comment tobiramo. Aina haibada suikiba amadi walhawa yauragasu mayamna ngakpiyu.